Akisbani Imphal Nolini Devi na pau pajari ahanbada maruiba pau Raja sida pamdaba thokdoksing thokdanaba Manipur Police na akanba cheksil thorang lokhatli Police na thihumbagi thabak sathabada tongan-tongan ba mafamsingdagi mi yauna khujukhulai sing phagatkhre Pradhan Mantri Narendra Modi na haidi lebak asigi seltungi phibam haukiba chahi tara asida sada marputara hengatle amishung Telecom Act Digital Bharat Nidhi lebak asida chatnaba horagani Raja sida pamdaba thokdoksing thokdanaba Manipur Police na akanba cheksil thorang lokhatli khongthang asigi saruk ama oina Raja Police na thihumbagi thabak sathabada tongan-tongan ba mafamsingdagi mi yauna khujukhulai sing phagatpa ngamkhre Imphal West Jilla ki sajing mamang lekaida Manipur Police na thihumbagi thabak sathabada magazine yauna 303 rifle ama single barrel nongmai ama magazine yawa pistol ama maru manga amsung hand grenade ani phagatpa ngamkhi Bishnupur Jilla ki Olkasa Road ta gari singdagi sel khonggatpa miyoi ama police na phagatpa ngamkhre miyoi adu ULF ki mingda sel khonggatpa miyoi ni haina police ki pauna hairi miyoi adudagi ULF ki entry tax sign na thaba salan book ama phagatpa ngamkhi Amaromda Jilla asimaki thamna pokpidagi aina thingkraba lalhoglob Pripak Faction UPPK ki active cadre ama police na phagatpa ngamkhre Miyoi asi miyamdagi sel khonggatpada chenaba miyoi ni mangondagi mobile handset ahum sel oina lupa lising tara amisung sakamari panba gari ama phagatpa ngamkhi Manipur da nga gi pothok marang kahenaba pandamda raijagi fisheries bibhagna tongan-tongan mafam singda nga macha sing thadabagi thabak leptana sathari Bibhag asina sinduna ngarang so Imphal West Jilla gi singda da manakta leiba Kadangbal khungangi pukhri singda nga macha sing thadakhi Manipur State Commission for Women MSCW ki chairperson Thumlik Tening Pham Monchangbu thagatpa phungdokpa amishung taramna okpagi thoram ama ngarang pangthokre Tharumatu Sandel Jilla gi Mantri Panthada leba SS Moiring Memorial Multipurpose Hall da Naga Women Union Sandel amishung Monchang Women Union na pune sindona pangthokibani Tharumtu MLA SS Oli Samati Jilla asiki ADC ADM MD Firoz Khan chu saruk yakhi Sandel Naga People's Organization gi Lisingani Kunmari Kuntaret ki ahanba Federal Assembly pangthokre Lamkang Naga Tribe Union na tawbu oiduna pangthokiba thorumadu CNPO gi machinjatpa misak Moisial S Khaling na sabapati oikhi Pawi marak thana atenba break ama Directorate of Ayush Lamphel Partner Contractual Engagement da Group A, B, C ki post samaga tarahumdoi amadi Group D amadi equivalent ki post nimpu tare launabagi written test athuba matamda pangthoklagani ME card phanglaba candidate singna examination center Imphal natraga Guwahati ani sidagi ama khallaga lakleba September ki tang manga dagi tarahumdoi fawbada mensilaba center option form amadi ME card ki photocopy adu website www.stateayushsocietymanipur.mn.gov.in da submit tawbiyu akupa marol website asidagi natraga Directorate of Ayush Lamphel Partagi khangbiba yagani Tabiba Pawasi Akisbani Imphal dagini Pradhan Mantri Narendra Modi na hairi sarkar asigi mantra se reform perform amsung transform ne mangna hai Bharat ki seltungi phibam asi haukiba chahi tara asira chada marputara hengalle masi hariba matam asida malem gi oina seltungi phibam asi chada kunthra manga hengallingai matamdani New Delhi ta ngarang numidang waram pangthokiba ET World Leaders Forum da wangang latuna Sri Modi na hai masigi sustainable growth asi tungda su makhatana adumak sathaki gani Masida lebak asigi miyamna mapung phana thajabalai haina Pradhan Mantri na makhataki Mangna hai haukiba chahi tara asida lebak asigi myoi koti kunmanga rom laidaba kokhankhre Pradhan Mantri Narendra Modi na ngarang video conferencing ki khutangda Bande Bharat railgadi ahum lamthakre railgadi sing adudi Meerut Lucknow Madurai Bengaluru amasung Chennai Nagarkolni Tharumtuta Sri Modi na hai ngasidi awangdagi kha phawbuda Bharat ki sakhutpagi khongchatta anoba pandup ama hapsile Mangna hai lebak asina Viksit Bharat oinaba pandam aduda tapna sangchilakli anoba Bande Bharat railgadi asina maru oiba amasung aitihasik oiraba sahar sing samna halagani Mangna hai lebak asida hojik Bande Bharat railway service samakun mathuk tawri
रेलवे स्टेशन सिंह असी अवोनब पुरपगी थबक चथबग लोइनना अपिक अपिकपा रेल स्टेशन सिंह एयरपोर्ट कुमना अनोब मवंगदा फगतहनबगी थबक चथरी श्री मोदी हाई हंदक सही की सेनबा सही असिदा तमिलनाडु की रेल बजेट ओइना लुपा कोटी लिसिंग तरुक खाक्तुना थमले मसी इंग कुमजा लिसिंग अनि कुनमरी द थमकीबा सेनफम अदुदगी सरुक तरेट हेलबनी टेलीकॉम एक्ट डिजिटल भारत निधि लेबाक असिदा चनबा हौरगनी हिरम असिग मरी लेनाना सरकारना नोटिफिकेशन अमा थोकरे डिजिटल भारत निधि असिना यूनिवर्सल सर्विस ऑब्लिगेशन फंड USOF की महुत छिलगनी नोटिफिकेशन अदुगी मतुंग इना डिजिटल भारत निधि असिना टोंगान टोंगान बस स्कीम सिंग अमसुंग प्रोजेक्ट सिंग मपुंग फाना पाइखटपदा चाउना मतेंग ओइरगनी डिजिटल भारत निधि की पंदमदे समाज लैरिबा अनरिजर्व ग्रुप सिंगदा टेलीकम्युनिकेशन सर्विस की कुडोंगचाबा फंगनबनी केंद्र की वुमेन एंड चाइल्ड डेवलपमेंट मंत्री अन्नपूर्णा देवी नंगरंग गुजरात की गांधीनगर लेबा महात्मा मंदिर लेबाक सिनबे तुंगना चथगदबा 3 राष्ट्रीय पोषण माह हौदोखरे था में चुपना चथगदबा थौरांग असिना लेबाक असिदगी मजी ओइबा चिंजाक साबा फंगदबगी खुदोंग चादबा कोखनबा अहेनबा चिंजाक पीबा यावना तोंगान तोंगान बे थौरांग कया लोखली प्रधानमंत्री नरेंद्र मोदी ने पेरिस पैरालंपिक्स नुपी की मीटर तरह की एयर पिस्तौल इवेंट भारत की रुबीना फ्रांसिस सेंजगी कमान लौरपद थगत फोंदोकली सोशल मीडिया थगत वारोल श्री मोदी हाई रुबीना फ्रांसिस पेरिस पैरालंपिक्स 2024 सेंजगी कमान लौरप लेबाक चौथोक्चनिंगाई मिकुप अमनी ngasi phongba pause singi maroiba pausingi damak hauze Khaidem Geetchandra leire Geetchandra Thagachari nolini Cookie sing the tongan tongan but demand kaya tauraduna rally chat kebagi pau. Cookie sing it hong yaning the pongdok to nas in Talepagi Kongzang Zangsin kebagi pau yauna. Tongan tongan ba pau sing nasi Manipur the pongba, pauses sing ya han balamaida, maroiba pausing in a pongari. Pausing a sing a manava pausing tongan tongan ba mong the headline tauduna, Huelan pau, Naharol Gitaudang, Isel Express, Manipur News, Sanalai Bak, Pongnafam, People's Chronicle, Sangai Express Manipuri Emerson English Edition, Imphal Free Press pausing asige ahan balamaida maroiba pausing oina phongdi Jiribamda pikliba angang ahungi masada ulakpa layongna monkeypox oirangadra mi painare haiba pauna Huelan pau pausege ahan ba headline tawduna phongdi Lainga ke athing ba laina cookie singna rally chatkre naga ge athing ba thukaiduna cookie singna rally chatnaba honabada mungna khre haiba pau amusu naharol gi thodang pausege banner headline tawduna phongdi Isel Express ta Cookie singi kahenba thong sing janing dab utna sangsin khiba sintha lepagi khongjangna mahausa gi punsida chauna akaiba pikre haina phongli Cookie singi santi rally khudemak hingsa gi numine haina lamjathang hokimna phongdok khiwa wafam amasu Manipur News pausege ahan balamaida maroiba pawin phongli Mayai lambi ngasidagi matam kaktana thinglagani haiba paw amasu sanalaibak pausege ahan balamaida maroiba pawin phongli Private hospital singda CMHT sanhandanaba laukiba pirem miyam wahan bani haina Congress na phongdo ki wafam amasu pongna pham pausege ahan balamaida maruiba pawena phongli masiga manaba paw Sangai Express English Edition gi ahan balamaida maruiba pawena phongli paw asiga manaba paw amasu Imphal Free Press pausege ahan balamaida tongan ba mongda headline tawdana phongli lamjathang haukik pi yumda ahumlak suba oina attack chathakre haiba Pau amasu People's Chronicle pausege ahan balamaida maroiba pawena phongli pau asiga manaba paw pong pham pausege ahan balamaida maroiba pawena phongli Mizoram dagi Myanmar da thanaba khulai sing phagalle NIA na mi taragi mathakta charsit thangat khre haiba paw amasung maram chadana sinthalepa ban blockade gi khongjang changsin beganu haiba paw Sangai Express Manipuri Edition amasung English Edition gi ahan balamaida maroiba pawena phongli nolini Thagachari Geetchandra Arubida Mariba Pau Amukhana Raja Sita Pamdobe Todok Toktanaba Manipur Police na Akanba Jakshil Torang Lokali Police na Tiumbagi Tabak Zatabada Tongan Tongan Pamapam Sing Dagi Mi Yauna Kuzukulai Sing Pagat Kre Pradhan Mantri Narendra Modi na Hari Lebagasiki Seltungi Pibam Hoki Bat Sahitara Sida Zadamal Putara Hingatle Amishung Telecom Act Digital Varat Nidhi Lebagasida Chanaba Huragani Paulo Jade